ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ. ꯃꯇꯝ ꯑꯃꯗ ꯃꯅꯨꯡ ꯈꯔ ꯍꯦꯟꯅ ꯆꯪꯁꯤꯟꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ. ꯈꯨꯜ ꯑꯗꯨ ꯃꯅꯨꯡ ꯈꯨꯜ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯝꯃꯤ. ꯃꯅꯨꯡ ꯈꯨꯜ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯒ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ, ꯆꯤꯡꯒ ꯁꯝꯅꯔꯒ ꯂꯩꯕ ꯂꯝꯗꯝ ꯑꯃꯅꯤ. ꯃꯅꯨꯡ ꯈꯨꯜꯒꯤ ꯂꯝꯗꯝ ꯑꯁꯤꯗꯤ ꯑꯉꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯣꯏꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯨꯡ ꯈꯨꯜꯒꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯂꯥꯏꯒ ꯃꯤꯒ ꯁꯝꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥꯅ ꯂꯥꯏꯁꯤꯡꯗꯒꯤ ꯃꯣꯏꯊꯦꯝꯂꯥꯡ ꯊꯥꯛꯇꯨꯅ ꯁꯅꯥ ꯂꯧꯊꯣꯛꯄ, ꯂꯨꯄꯥ ꯂꯧꯊꯣꯛꯄꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯣꯏꯅ ꯇꯧꯔꯝꯃꯤ. ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯆꯠꯅꯕꯤꯅꯤ ꯈꯨꯜ ꯑꯗꯨꯒꯤ. ꯑꯗꯨꯝꯅ ꯆꯠꯅꯗꯨꯅꯇ ꯂꯥꯛꯂꯤꯅꯤ. ꯈꯨꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯑꯃꯅꯁꯨ ꯂꯥꯛꯂꯤ. ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯒꯤ ꯏꯃꯨꯡꯗꯅꯤ. ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ. ꯃꯄꯥ ꯑꯣꯏꯔꯤꯕꯗꯨꯒꯤ ꯃꯃꯤꯡꯅ ꯇꯣꯃꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯇꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯟꯗꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯟꯗꯣꯗꯨ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯒꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯄꯥꯈꯪ ꯃꯆꯥ ꯄꯨꯡꯀꯛ ꯍꯥꯏꯕꯗꯨ ꯃꯥꯜꯂꯛꯂꯦ. ꯎꯕꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯎꯔꯦ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯟꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ, ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯃꯅꯥꯗ ꯁꯨꯡꯍꯥꯞ ꯍꯥꯞꯇꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯀ ꯄꯨꯟꯕꯗ ꯆꯥꯟꯅꯔꯕ, ꯃꯍꯥꯛꯀ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯟꯅꯕ ꯅꯟꯗꯣꯒꯤ ꯃꯔꯨꯞ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯑꯃꯅ ꯇꯣꯝꯕ, ꯑꯃꯅ ꯆꯥꯎꯇꯣꯟꯅꯤ. ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯁꯨ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ, ꯍꯥꯏꯅ ꯇꯥꯅ ꯌꯥꯗ꯭ꯔꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ. ꯇꯣꯝꯕ, ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯅꯟꯗꯣ ꯃꯈꯣꯏ ꯉꯥꯎꯁꯤꯟꯅꯕ ꯑꯍꯨꯝ ꯑꯁꯤꯅ ꯄꯨꯟꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯀꯥꯔꯟ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯍꯩꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯕꯖꯥꯠ ꯅꯠꯇꯦ. ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯗꯨꯝ ꯀꯥꯔꯟ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯗꯣ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ. ꯅꯟꯗꯣꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯁꯥꯎꯔꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯏ. ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯅꯁꯨ ꯏꯟꯅꯔꯛꯏ. ꯅꯟꯗꯣꯗꯨ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯍꯥꯛ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯗꯨꯅ ꯂꯩ. ꯂꯇꯥ ꯃꯥꯁꯨ ꯄ꯭ꯔꯞ ꯃꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯅꯪꯅ ꯆꯥꯛꯀ ꯑꯝꯇ ꯆꯥꯔꯣꯏꯅ ꯍꯥꯏꯔꯝꯂꯒ ꯄꯨꯈꯝꯒꯗ ꯂꯣꯏꯅ ꯏꯟꯊꯣꯛꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯒꯤ ꯅꯟꯗꯣ ꯅꯪꯕꯣ?" ꯅꯟꯗꯣꯗꯨ ꯋꯥ ꯉꯥꯡꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯔꯣꯝꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ. ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥ ꯃꯥꯗꯤ ꯍꯥꯏꯔꯛꯂꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ ꯑꯁꯨꯝꯅ. "ꯀꯥꯟꯅꯗꯦꯁꯤ ꯂꯥꯎ, ꯆꯥꯛ ꯆꯥꯊꯣꯛꯂꯔꯣ ꯂꯥꯎ. ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯨ ꯂꯥꯎ ꯏꯃꯥꯒꯤ ꯅꯟꯗꯣ. ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯔꯣ. ꯏꯆꯥꯅ ꯆꯥ ꯑꯝꯇ ꯆꯥꯗꯅ ꯊꯣꯛꯈꯤꯕꯗꯣ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯁꯦ ꯂꯥꯛꯑꯣꯁꯦ, ꯏꯃꯥ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯕ, ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ." ꯅꯟꯗꯣꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯩ ꯆꯥꯅꯤꯡꯗꯦ, ꯆꯥꯔꯣꯏ, ꯑꯩ ꯑꯝꯇ ꯆꯥꯅꯤꯡꯗꯦ." ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯅ ꯁꯠ ꯑꯃꯨꯛ ꯍꯥꯏꯔꯛꯏ. "ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯒꯤ ꯅꯟꯗꯣ? ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯩ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯅꯟꯗꯣꯗꯣ ꯈꯨꯝꯂꯛꯇꯦ. ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥ ꯃꯥꯗꯤ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. "ꯅꯠꯇꯦ, ꯅꯪꯅ ꯁꯥꯎꯗꯨꯅ ꯆꯥꯛꯀ ꯆꯥꯔꯣꯏꯅ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗ ꯅꯣꯏ ꯄꯥꯕꯨꯡꯅ ꯆꯩꯕ ꯉꯥꯡꯕ ꯇꯧꯋꯦ ꯍꯥꯏꯕꯒꯤꯔꯣ ꯅꯪꯅ ꯆꯥꯛꯀ ꯆꯥꯗꯅ ꯊꯣꯛꯂꯤꯗꯣ?" ꯅꯟꯗꯣꯗꯣ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗꯗꯤ ꯍꯦꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ. ꯆꯨꯝꯁꯨ ꯆꯨꯝꯂꯤꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯅꯅꯕ ꯍꯥꯏꯅ ꯁꯤꯟ ꯂꯥꯡꯕ ꯇꯧꯔꯝꯕꯅꯤ. ꯆꯥꯛ ꯆꯥꯕ ꯐꯥꯎꯕ hꯧꯔꯕꯅꯤ. ꯑꯗꯨꯝꯅ ꯆꯥꯛ ꯆꯥꯕ ꯑꯗꯨꯅ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯕ ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯥ ꯃꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯅꯟꯗꯣꯗꯨ. ꯇꯁꯦꯡꯅ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨꯕꯨ ꯋꯥꯔꯛꯂꯤꯕꯅꯤ, ꯋꯥꯔꯛꯄ ꯍꯧꯔꯛꯄꯅꯤ, ꯆꯩꯕ ꯉꯥꯡꯕ ꯇꯧꯗꯨꯅ. ꯇꯣꯃꯥꯜ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯉꯥꯎꯁꯤꯟꯅꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯃꯤꯡ ꯆꯠꯂꯕꯅꯤ, ꯃꯃꯤꯡ ꯂꯩꯔꯕꯅꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯍꯥꯏꯅꯔꯕꯅꯤ. "ꯇꯣꯃꯥꯜ, ꯅꯪꯒꯤ ꯅꯆꯥ ꯑꯁꯤ ꯋꯥꯔꯛꯎ ꯍꯥꯏꯗꯨꯅ." ꯅꯟꯗꯣꯗꯣ ꯑꯃꯨꯛ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ. "ꯀꯗꯥꯏ ꯏꯃꯥ, ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ, ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯛꯑꯣ." "ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ? ꯂꯩꯇꯦ, ꯂꯥꯛꯑꯣꯁꯦ. ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯥꯛꯁꯤ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯆꯥꯊꯣꯛꯂꯔꯣ ꯂꯥꯛꯑꯣ. ꯏꯃꯥꯅ ꯉꯥꯒ ꯂꯣꯏꯅ ꯇꯥꯎꯗꯨꯅ ꯊꯅꯝꯃꯕꯅꯤ. ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ." "ꯆꯥꯅꯤꯡꯗꯦ, ꯆꯥꯔꯣꯏ. ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ. ꯄꯩꯁꯥ ꯄꯤꯔꯛꯑꯣ ꯍꯥꯏꯁꯤꯅꯤ." "ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯅꯟꯗꯣ.
ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ ꯅꯪ ꯄꯥꯕꯨꯡꯅ ꯉꯥꯡꯂꯤꯗꯣ ꯑꯗꯨꯒꯤ ꯃꯔꯝ ꯅꯪ ꯈꯪꯂꯕ꯭ꯔꯣ? ꯈꯪꯂꯕ꯭ꯔꯥꯕ? ꯍꯥ? ꯅꯪ ꯑꯁꯦ ꯋꯥꯔꯛꯂꯤꯕꯅꯤ ꯋꯥꯔꯛꯂꯤꯕ, ꯉꯥꯡꯂꯤꯕ, ꯆꯩꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯔꯝ ꯆꯥꯕꯒꯤꯅꯤ, ꯃꯔꯝ ꯂꯩꯕꯒꯤ니, ꯊꯑꯣꯏꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯤꯕꯁꯦ ꯈꯪꯉꯕ꯭ꯔꯥ? ꯅꯟꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ? ꯍꯥ? ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯂꯝꯍꯦꯟꯕ ꯊꯕꯛ ꯇꯧꯔꯗꯅ ꯀꯩꯒꯤ ꯉꯥꯡꯉꯤꯅꯣꯕ? ꯂꯩꯅꯤꯡꯗꯦ ꯌꯨꯝꯗꯒ ꯑꯝꯇ ꯆꯠꯈ꯭ꯔꯒꯦ, ꯀꯥꯟꯅꯗꯦ, ꯂꯩꯀꯥꯏ ꯀꯣꯏꯔꯨꯒꯦ, ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯀꯦ꯫ ꯅꯟꯗꯣꯗꯣ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯁꯨꯃꯥꯡꯂꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯟꯗꯣ, ꯏꯃꯥꯒꯤ ꯅꯟꯗꯣ, ꯑꯣ, ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯔꯛꯁꯤꯒꯦꯅꯦ ꯁꯤꯕꯣ? ꯅꯠꯇꯦ ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯔꯨ ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ꯫ ꯀꯗꯥꯏꯗꯅꯣꯃꯤ ꯅꯪꯅ ꯁꯥ ꯁꯥꯒꯩ ꯆꯠꯇꯧꯔꯤꯕꯗꯨꯕꯣ? ꯂꯥꯛꯑꯣꯃꯤ ꯅꯪꯕꯨ ꯆꯠꯈꯤꯅꯣꯃꯤ꯫ ꯅꯟꯗꯣꯗꯣ ꯃꯃꯥ ꯏꯕꯦꯝꯃ ꯂꯇꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯋꯥꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ꯫ ꯑꯁꯨꯝ ꯑꯣꯏꯅ ꯋꯥꯍꯩꯁꯤꯃꯛꯇꯤ ꯍꯥꯏꯔꯝꯃꯤ, ꯆꯠꯂꯦ ꯑꯩ, ꯆꯥꯍꯧꯔꯣ, ꯆꯥꯖꯍꯧꯔꯣ ꯆꯥꯛꯇꯣ, ꯅꯣꯏ ꯂꯣꯏꯅ ꯆꯥꯖꯍꯧꯔꯣ꯫ ꯌꯥꯝ ꯉꯥꯡꯅꯤꯡꯉꯗꯤ ꯉꯥꯡꯍꯧꯔꯣ ꯄꯦꯟꯅ, ꯄꯦꯟꯅ ꯉꯥꯡꯍꯧꯔꯣꯀꯣ ꯅꯣꯏ꯫ ꯏꯃꯥꯒꯤ ꯅꯟꯗꯣ, ꯅꯟꯗꯣ꯫ ꯅꯟꯗꯣꯗꯣ ꯑꯗꯨꯝ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯃꯃꯥꯅ ꯀꯧꯔꯤꯕ ꯉꯥꯡꯂꯤꯕ ꯑꯗꯨ ꯈꯨꯝꯂꯨꯗ ꯂꯇꯥ ꯑꯗꯨ ꯃꯊꯟꯇꯅ ꯍꯩꯖꯍꯧꯏ ꯑꯁꯨꯝꯅ, ꯑꯁ ꯀꯔꯤꯅꯣꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ? ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣꯃꯤ ꯁꯤꯕꯣ? ꯆꯥꯛꯁꯤ ꯐꯥꯎꯕ ꯆꯥꯗꯅ ꯍꯦꯛ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯃꯤ꯫ ꯈꯔ ꯆꯩꯔꯨꯏ ꯉꯥꯡꯂꯨꯏ ꯍꯥꯏꯕꯒꯤꯗꯃꯛꯇꯕꯨ ꯀꯃꯥꯏ ꯂꯥꯛꯅꯅꯤ? ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤ ꯏꯆꯥꯁꯤꯗꯤ? ꯀꯣꯛꯀꯁꯦ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯋꯥꯔꯛꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯦ, ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯂꯇꯥ ꯃꯥꯁꯨ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯦ꯫ ꯂꯇꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗꯗꯤ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯇꯪꯈꯥꯏ ꯆꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯣꯃꯥꯜ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯋꯥꯍꯪ ꯑꯣꯏꯅ, ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ? ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯣ? ꯃꯆꯥꯅꯨꯄꯥꯕꯨꯅꯤ ꯇꯣꯃꯥꯜꯅ ꯍꯪꯂꯤꯕꯗꯣ꯫ ꯈꯨꯝꯂꯛꯏ ꯂꯇꯥ ꯃꯥꯁꯨ ꯑꯁꯨꯝꯅ, ꯍꯣ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ, ꯊꯣꯛꯈ꯭ꯔꯦ, ꯂꯩꯀꯥꯏ ꯀꯣꯏꯔꯨꯅꯤꯌꯦ꯫ ꯐꯔꯦ, ꯆꯠꯆꯈꯤꯁꯅꯨ꯫ ꯃꯥ ꯋꯥꯔꯛꯄ ꯋꯥꯒꯗꯧꯔꯤꯕ ꯃꯆꯥ ꯃꯁꯨꯅꯤ, ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯃꯥ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯣꯏ ꯄꯥꯕꯨꯡꯅꯁꯨꯅꯤ, ꯍꯦꯛ ꯉꯥꯡꯕꯗꯣ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯍꯦꯛ ꯉꯥꯡꯁꯤꯟꯕꯤ꯫ ꯑꯉꯥꯡ ꯑꯗꯨꯗ ꯑꯇꯩ ꯃꯇꯝꯗ ꯉꯥꯡꯒꯤꯗꯤ ꯂꯩꯇ꯭ꯔꯗꯅ ꯌꯦꯡꯉꯨ, ꯅꯨꯡꯉꯥꯏꯕ꯭ꯔꯥꯕ? ꯑꯉꯥꯡꯗꯣ ꯆꯥꯛ ꯑꯝꯇ ꯆꯥꯗꯅ ꯆꯠꯈ꯭ꯔꯦ, ꯊꯣꯛꯈ꯭ꯔꯦꯗꯅ ꯏꯆꯥꯗꯣ꯫ ꯇꯣꯃꯥꯜ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯁꯠ, ꯍꯩ ꯃꯃꯥ, ꯌꯥꯔꯦ, ꯅꯪ ꯑꯣꯏꯅ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯑꯅꯤ, ꯇꯨꯃꯤꯟ ꯂꯩꯔꯣ, ꯆꯠꯁꯅꯨ, ꯆꯥꯅꯤꯡꯗ꯭ꯔꯒ ꯆꯥꯗꯁꯅꯨ, ꯇꯣꯛꯆꯁꯅꯨ꯫ ꯃꯃꯥꯟꯅꯕ ꯍꯣꯏꯗꯅꯦ ꯑꯗꯨꯝ ꯁꯣꯏꯗꯅ ꯆꯥꯔꯝꯃꯗꯝꯅꯤ꯫ ꯍꯣ ꯑꯗꯨꯕꯣꯕ, ꯃꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ, ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯈꯔ ꯋꯥꯔꯛꯍꯧꯗꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯣ꯫ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯇꯨꯡꯗ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ, ꯃꯥꯡꯂꯅꯤꯅꯦ ꯏꯆꯥꯁꯦ ꯅꯪꯕꯣ꯫ ꯃꯔꯝ ꯑꯁꯤꯒꯤꯅꯤ ꯑꯩꯅ ꯏꯆꯥꯗ ꯆꯩꯕ ꯉꯥꯡꯕ ꯇꯧꯔꯤꯕꯁꯦ꯫ ꯂꯇꯥ ꯃꯥꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯂꯛꯏ, ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗ ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯈꯛꯅꯤ, ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯉꯥꯡꯗꯣ ꯆꯥꯛ ꯆꯥꯗꯅ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩꯗꯤ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯌꯥꯔꯦ ꯌꯥꯔꯦ, ꯃꯇꯨꯡꯗꯒꯤꯗꯤꯅꯦ ꯍꯦꯛ ꯍꯥꯏꯔꯔꯣꯏꯁꯦ, ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯅ ꯉꯥꯡꯂꯒꯦ, ꯆꯩꯔꯒꯦ꯫ ꯑꯗꯨ ꯐꯔꯦ, ꯆꯥꯛꯇꯨ ꯑꯗꯨꯝ ꯆꯥꯊꯣꯛꯑꯣ ꯅꯪꯁꯨ꯫ ꯆꯥꯔꯤꯉꯩꯗꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝꯃꯒ ꯊꯝꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯗꯨꯝꯅ ꯂꯇꯥꯅ ꯃꯆꯥꯒꯤ ꯆꯥꯛ ꯆꯥꯛꯂꯨꯛ ꯑꯗꯨ ꯅꯥꯟꯅ ꯁꯦꯝꯗꯣꯛꯇꯨꯅ ꯃꯈꯨꯝ ꯀꯨꯞꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯇꯥ ꯃꯍꯥꯛꯁꯨ ꯆꯥꯛꯇꯣ ꯃꯥꯒꯤ ꯁꯔꯨꯛ ꯊꯤꯗꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯟꯗꯣꯗꯣ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯜꯂꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯐꯝꯂꯤ꯫ ꯇꯣꯝꯕꯅ ꯆꯥꯎꯇꯣꯟꯗꯒꯤ ꯄꯨꯡꯗꯣꯟ ꯑꯃ ꯂꯧꯔꯒ ꯅꯟꯗꯣꯗ ꯄꯤꯔꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯦ ꯅꯟꯗꯣ, ꯄꯨꯡꯗꯣꯟꯁꯤ ꯆꯥꯁꯤꯜꯂꯨ, ꯅꯪ ꯌꯨꯝꯗꯒꯤ ꯆꯥꯛꯀ ꯆꯥꯔꯛꯇꯦꯗꯥꯏꯅꯦ, ꯁꯦ ꯄꯨꯡꯗꯣꯟꯁꯤ ꯆꯥꯔꯒꯅꯦ ꯄꯨꯛ ꯊꯟꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯟꯗꯣꯗꯣ ꯇꯣꯝꯕꯅ ꯄꯤꯔꯛꯂꯤꯕ ꯄꯨꯡꯗꯣꯟ ꯑꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯂꯧꯔꯒ ꯍꯥꯏꯔꯛꯏ, ꯄꯨꯡꯗꯣꯟꯁꯦ ꯆꯥꯔꯒ ꯄꯨꯛꯀ ꯊꯟꯗꯧ ꯃꯥꯟꯗꯦꯗ ꯏꯕꯣ꯫ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ ꯑꯁꯨꯝꯅ,
ꯑꯁ ꯄꯨꯡꯗꯣꯟꯗꯨꯅꯕꯨ ꯀꯃꯥꯏꯅ ꯄꯨꯛ ꯊꯟꯅꯒꯤꯅꯦ ꯕꯣꯟꯗꯨ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯆꯥꯛꯀ ꯆꯥꯔꯛꯇꯦ ꯍꯥꯏꯗꯨꯕ ꯀꯩꯒꯤꯅꯣꯕ ꯌꯨꯝꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯒꯤꯔꯣ ꯍꯣꯏ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯩ ꯁꯥꯎꯔꯒ ꯍꯦꯛ ꯆꯥꯛ ꯑꯝꯇ ꯆꯥꯕꯤꯔꯣꯏꯅ ꯍꯥꯏꯔꯝꯃꯒ ꯊꯣꯔꯛꯏꯅꯦ ꯑꯩꯒꯤꯁꯦ ꯅꯟꯗꯣꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯒ ꯆꯥꯎꯇꯣꯟꯒꯗ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯁꯧꯖꯤꯟꯅꯔꯒ ꯊꯣꯔꯛꯑꯒ ꯍꯧꯖꯤꯛꯅ ꯆꯥꯛ ꯂꯥꯃꯩꯔꯕ ꯅꯪꯒꯤꯁꯦ ꯍꯥ ꯂꯥꯃꯩ ꯑꯣꯏꯅꯤꯅꯦ ꯅꯟꯗꯣꯗꯣ ꯇꯣꯃꯥꯜꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯇꯣꯟꯅ ꯁꯠ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯣꯞ ꯄꯣꯞ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯣ ꯉꯥꯏꯈꯣ ꯏꯇꯥꯎ ꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯇꯥꯎꯁꯦ ꯑꯝꯇ ꯃꯨꯟꯅ ꯇꯥꯎ ꯀꯩ ꯋꯥꯅꯣ ꯅꯪ ꯍꯥꯏꯗꯣꯏꯗꯣ ꯆꯥꯎꯇꯣꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯪꯁꯨ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯉꯥꯅꯨ ꯑꯃ ꯆꯥꯁꯤꯔꯣ ꯉꯥꯅꯨ ꯑꯃ ꯅꯥꯟꯅ ꯍꯦꯛꯇ ꯀꯪꯅ ꯉꯧꯔꯒ ꯆꯥꯁꯤꯔꯕ ꯌꯥꯗ꯭ꯔꯣ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯌꯥꯗꯤ ꯌꯥꯕ ꯖꯥꯠꯅꯤꯗ ꯅꯪꯒꯤ ꯋꯥꯗꯣ ꯏꯇꯥꯎ ꯆꯥꯎꯇꯣꯟ ꯌꯥꯕꯨꯗꯤ ꯌꯥꯏ ꯆꯥꯎꯇꯣꯟꯁꯨ ꯈꯨꯝꯂꯛꯏ ꯑꯗꯨꯅꯤ ꯌꯥꯕꯅꯤ ꯑꯗꯨꯝ ꯅꯟꯗꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯑꯩꯁꯨ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯦ ꯉꯥꯅꯨ ꯊꯣꯡꯕꯒ ꯆꯥꯔꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯑꯗꯨꯅ ꯐꯔꯅꯤ ꯀꯃꯥꯏꯅꯅꯣ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯑꯗꯣ ꯉꯥꯅꯨꯗꯤ ꯀꯗꯥꯏꯗꯒꯤ ꯀꯅꯥꯗꯩꯅꯣ ꯆꯥꯎꯇꯣꯟꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯏꯕꯣꯇꯣꯟ ꯈꯣꯏꯗꯒꯤ ꯀꯣꯛ ꯑꯃ ꯍꯨꯔꯥꯜꯂꯨꯔ ꯂꯣꯏꯔꯗꯨꯕꯨ ꯃꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯔꯤꯅꯣ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯑꯅꯤꯃꯛ ꯉꯥꯅꯨ ꯈꯔ ꯆꯥꯎꯕ ꯍꯥꯎꯒꯗꯕ ꯑꯃ ꯍꯨꯔꯨꯔꯁꯤ ꯍꯨꯔꯒ ꯆꯥꯔꯁꯤ ꯃꯇꯥꯎ ꯑꯅꯤꯗꯣ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯅꯣꯛꯂꯛꯄ ꯅꯠꯇꯅ ꯍꯔꯥꯎ ꯍꯔꯥꯎꯁꯨ ꯂꯣꯏꯅ ꯌꯥꯔꯛꯂꯝꯃꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯟꯗꯣꯅ ꯑꯁ ꯏꯇꯥꯎ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯕ ꯑꯗꯨꯝ ꯍꯦꯟꯖꯜꯂꯛꯏ ꯉꯥꯅꯨꯗꯣ ꯍꯨꯔꯥꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯊꯨꯅ ꯇꯣꯝꯕꯅꯁꯨ ꯍꯥꯏꯔꯛꯏ ꯍꯥꯏꯒꯨꯝꯕꯗꯅ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯨꯔꯨꯔꯁꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯃꯨ ꯍꯥꯎꯕ ꯂꯩꯇꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅೋ ꯍꯥꯎꯔꯅꯤ ꯉꯁꯤꯗꯤ ꯉꯥꯅꯨ ꯆꯥꯔꯅꯤ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯅꯔꯁꯤ ꯂꯥꯛꯑꯣ ꯉꯥꯅꯨ ꯍꯨꯔꯥꯜꯂꯨꯔꯁꯤ ꯍꯣꯏ ꯇꯥꯎ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯆꯥꯎꯇꯣꯟ ꯅꯟꯗꯣ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏꯁꯤꯡꯗꯣ ꯃꯅꯤꯡ ꯂꯩꯀꯥꯏ ꯇꯝꯅ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯥꯅꯨ ꯑꯆꯧꯕ ꯂꯥꯕ ꯑꯃ ꯏꯕꯣꯇꯣꯟ ꯈꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯗꯨꯅ ꯄꯨꯔꯛꯂꯦ ꯉꯥꯅꯨ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄ ꯂꯣꯏꯅ ꯂꯣꯏꯔꯕꯗ ꯊꯣꯡꯕ ꯊꯥꯛꯄ ꯍꯧꯈ꯭ꯔꯦ ꯉꯥꯅꯨ ꯑꯗꯨ ꯃꯨꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ ꯍꯥꯏꯔꯛꯏ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯑꯁ ꯏꯇꯥꯎ ꯃꯅꯝꯁꯤꯐꯥꯎꯗꯤ ꯐꯖꯔꯦꯍꯦ ꯅꯟꯗꯣꯅ ꯑꯃꯨꯛ ꯁꯠ ꯍꯥꯏꯔꯛꯏ ꯃꯅꯝꯁꯤꯅ ꯇꯥꯛꯄꯗꯤ ꯃꯨꯜꯂꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤꯅꯦ ꯍꯥ ꯃꯨꯜꯂꯦꯅꯦ ꯐꯖꯅ ꯁꯤꯗꯤ ꯆꯥꯎꯇꯣꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯑꯗꯨꯗꯤ ꯁꯦ ꯃꯍꯥꯎ ꯑꯃꯨꯛ ꯇꯪꯊꯣꯛꯁꯤ ꯀꯥꯟꯅꯗꯦ ꯅꯟꯗꯣꯅ ꯁꯠ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯍꯥꯞꯄꯣ ꯃꯍꯥꯎ ꯇꯪꯊꯣꯛꯑꯁꯤ ꯍꯣꯏ ꯇꯥꯎ ꯆꯥꯎꯇꯣꯟꯅ ꯁꯠꯂꯥ ꯑꯃꯗ ꯉꯥꯅꯨ ꯉꯧꯔꯤꯕ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯥꯞꯊꯔꯛꯇꯨꯅ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯃꯍꯥꯎ ꯇꯪꯃꯤꯟꯅꯔꯝꯃꯤ ꯃꯍꯥꯎ ꯇꯪꯂꯕꯗ ꯍꯥꯏꯔꯛꯏ ꯇꯣꯝꯕꯅ ꯑꯁ ꯈꯔ ꯇꯧꯏꯍꯦ ꯁꯤꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯕ ꯉꯥꯅꯨꯒꯤ ꯃꯍꯥꯎꯁꯤꯗꯤ ꯏꯇꯥꯎ ꯅꯟꯗꯣꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯈꯔ ꯇꯧꯔꯦꯍꯦ ꯏꯇꯥꯎ ꯅꯪꯅ ꯊꯣꯡꯕꯒꯤꯔ ꯀꯩꯅꯣ ꯐꯖꯅꯗꯤ ꯍꯥꯎꯔꯦꯍꯦ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅꯦ ꯑꯩꯅ ꯊꯣꯡꯕꯒꯤꯅꯦ ꯑꯩꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯅꯣꯛꯃꯤꯟꯅꯩ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝꯗꯣ ꯑꯗꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯐꯖꯅ ꯏꯟꯊꯤꯅ ꯉꯥꯅꯨ ꯑꯗꯨ ꯊꯣꯡꯂꯕ ꯃꯇꯨꯡꯗ ꯆꯥꯛꯀ ꯄꯨꯟꯅ ꯑꯃꯨꯛ ꯅꯧꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯍꯨꯔꯥꯜꯂꯛꯄ ꯉꯥꯅꯨ ꯑꯗꯨ ꯍꯥꯎꯅ ꯊꯣꯡꯂꯒ ꯃꯕꯨꯛ ꯄꯦꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯇꯣꯝꯕ ꯅꯟꯗꯣ ꯑꯃꯗꯤ ꯆꯥꯎꯇꯣꯟ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯣꯡꯂꯝ ꯆꯥꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯗꯨꯅ ꯂꯩꯔꯝꯗꯦ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯄꯣꯠ ꯆꯩ ꯈꯔ ꯍꯨꯔꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯏꯃꯨꯡꯗꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯁꯤ ꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯈꯛꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯣꯊꯦ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯀꯣꯊꯦ ꯑꯁꯤ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯃꯥꯏꯕ ꯀꯣꯊꯦ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯑꯃꯥꯏꯕ ꯀꯣꯊꯦ ꯑꯁꯤ ꯃꯍꯥꯛ ꯃꯗꯣꯝ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯖꯔꯕꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯑꯃꯥꯏꯕ ꯀꯣꯊꯦ ꯑꯁꯤ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯌꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯂꯥꯏꯔꯦꯝꯕꯤꯀꯌా ꯍꯦꯂꯣꯏ ꯀꯌꯥꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯣꯠꯊꯦꯝ ꯇꯧꯗꯨꯅ ꯂꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯩ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯀꯣꯊꯦꯅ ꯃꯈꯣꯏ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯃꯨꯛꯄꯨꯁꯨ ꯍꯦꯛ ꯀꯧꯗꯨꯅ ꯁꯤꯖꯤꯟꯅꯩ ꯑꯃꯥꯏꯕ ꯀꯣꯊꯦꯒꯤ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯗꯤ
mantra kaya paragani mahakna heloi kauthoraklliba asi aduga mahakna heloi sing adudagi sana lupa kaya sing lauriba maduda natana thabak kaya bu su tawhallibani amaiba kothe do lairik adu faktoktuna kari kari no tapna makolga amata thokhandana parami mahakna makolga thokhandana soliba wahai sing aduna heng mapung phabaga khanghaudana amaiba kothe magi mitmang maktada arangba ama thoraklami aduga madugi matungdadi masak mataw yamna phajarabi nupi ama thoraklami aduga nupi aduna amaiba kothe da yengladuna wa hairaklami thorakliba nupi adu taibang miyoiba natte jingu khoyum laini haibadi heloini heloi ahalni makoi machil manaw singdagi ahalni haijarabasu masak mataw phajabadi watpa natte adugi matek yengbada mitpena phajaba pokpa makhai phajarami heloi ahal nupi aduna hairaklami asumna o karino tada tadana aibu yenda anganbasida hekta kauthoraklisiba nate kari aigi ahawa thunga pizabigi hairo nate aibu kauthopirisibu karino batada amaiba kothe do heloi ahal nupi adu ubada nokmi tawraklami makholdu kotha duna nautharaklaga hairaklami asumna o ahanbi nangse ningsinglakpa duginine aina nangbu kauthoraklibase amaiba kothegi wata aduda heloi ahal nupi do noglai khase amaiba kothe do wa makha taraklami asumna hairai ngasi se nangbune ahanbi nang tada se ayuk tumba hogalakpa sida isa se aigi hakjang se yam kai hena nungaitrap aduna ni ngasi ayuki chak se nang tadadi thongba ngamgadaba mandaba aduna aina nangbu kauraklibase heloi ahal adu machil adu pairaga khumlaklami amuk asamna as tadana chak thongba ngamdraga aina kai taw haino nushidi amtaga haima onthokna saugan khreda ko nangse hanbi yeng chak to thongdrabadi aidi karam chadori chak khara thonghange haiduna nangbu aina thawaina ayuk genda anganbasida kauraklibani se ahanbi di yamna nushibani aigi yamna khanbibani masak kasina heloi taruk singdudagi nangna ihen rasi ama leibani ado ahanbi chalo nang tadagi chak to amta thongamu thongbiramu ko chalo ahanbi nang amta thongbiramu se heloi ahal ado amaiba kothegi wahai sing adu munna taraba matungda haire imasu asumna aibu themiba aibu harauhanbasu sai tada nang hairisini hoi ado phari ai thonglage thongdo pirage tada nangi ja insang haibado ado tada amaiba kotheso adum mai thong adu nokmi tawraga khumlei hayo kari tawraba adu kai tawraba makha taw ahanbi rasi mayam leibi ahanbi hayune heloi ahal do amaiba kothena rasi leibi kainaga hairakpaduda thamoi kadu ithak irang hauduna irang inod hablakli adubu madu sing adu fatharaga hairei asumna heloi ahal aduna adu tadagi cha insang thongbadu loina loiraga ko aikhoi ani chingya da koiba chatlusi koiba saseba chingya gi ising khong manakta sanarusi haira mayam amasu charuseba ko tada amaiba kothedu adum momo noksinaraga khumlai chasi ngasidi mafam aduda chasi sinba thungna koiba chasi nangna hariba mafam khudingi hekta chatladabani adum hekta koithaba chatladabani se adu nang thongdoro ko heloi nupi do haraubana mathamoi adu pungtum thongkhre amaiba kothegi wahai mayam sing aduda penjaba pokre heloi ahal nupi adu harau khumlai asumna kanade ai chale ai chak thongokhige ko tada chak thongba loiraga chak to kanda koiba jasiko ko tada amaiba kothena amuk asumna khumi hoi chasi chak to hana honaruro chak ising do hana loishilo hanbi madu hana tawzaruro hoi tada ai chalage adumna amaiba kothena heloi nupi aduda khadrak sanaraga mahaki mayagi mathengdagi amaiba kothena heloi nupi adubu magi ayuki chak thonghalamle heloi nupi aduso amaiba kothegi
ꯃꯌꯥꯒꯤ ꯂꯥꯡꯗ ꯊꯨꯔꯗꯨꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯃꯥꯏꯕ ꯀꯣꯊꯦꯅ ꯍꯥꯏꯔꯛꯄꯗ ꯃꯥꯁꯨ ꯂꯣꯏꯅ ꯉꯝꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯀꯣꯊꯦ ꯃꯥꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯂꯣꯏ ꯃꯈꯜ ꯀꯌꯥ ꯁꯤꯟꯗꯨꯅ ꯀꯧꯔꯒ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯨ ꯃꯌꯥꯝ ꯑꯃ ꯍꯦꯂꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯣ ꯑꯃꯥꯏꯕ ꯀꯣꯊꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯌꯥꯝꯕ ꯈꯔꯅꯗꯤ ꯈꯪꯅꯔꯕꯅꯤ ꯑꯃꯥꯏꯕ ꯀꯣꯊꯦꯅ ꯑꯁꯤ ꯇꯧꯏ ꯍꯥꯏꯕꯁꯤ꯫ ꯑꯃꯥꯏꯕ ꯀꯣꯊꯦꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯁꯨ ꯅꯟꯗꯣꯈꯣꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯀꯥꯡꯕꯨ ꯑꯗꯨꯗꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯊꯣꯡ ꯆꯥꯗꯕ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯉꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯑꯃꯥꯏꯕ ꯀꯣꯊꯦꯒꯤ ꯃꯥꯒꯤ ꯋꯥꯔꯤꯅꯤ ꯁꯥꯟꯅꯔꯤꯕꯗꯣ꯫ ꯑꯍꯨꯝ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯛꯄ ꯐꯪꯕ ꯃꯑꯣꯡꯗꯅꯤ ꯁꯥꯔꯤꯕꯗꯣ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯏꯇꯥꯎ ꯑꯅꯤꯃꯛ ꯇꯥꯎ ꯃꯨꯟꯅ, ꯑꯝꯇ ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯁꯦ ꯐꯖꯅ ꯇꯥꯎ꯫ ꯌꯦꯡꯉꯨ, ꯈꯨꯜꯁꯤꯒꯤ ꯑꯃꯥꯏꯕ ꯇꯥꯗ ꯀꯣꯊꯦ ꯈꯣꯏꯗꯤ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯜ ꯀꯌꯥ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯣ ꯌꯦꯡꯉꯨ꯫ ꯑꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯕ? ꯅꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯤꯡꯅꯤꯡꯗꯕ꯭ꯔꯣ? ꯑꯃꯥꯏꯕ ꯀꯣꯊꯦꯒꯤ ꯃꯇꯧꯒꯨꯝꯅ ꯅꯈꯣꯏꯕꯨ ꯍꯤꯡꯅꯤꯡꯗꯕ꯭ꯔꯕ? ꯅꯟꯗꯣꯅ ꯁꯠ ꯈꯨꯝꯂꯛꯏ, ꯑꯁ ꯑꯗꯨꯏ ꯋꯥꯗꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎ, ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕ ꯃꯤꯑꯣꯏꯕꯕꯨ ꯀꯅꯥ ꯂꯩꯒꯦ? ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯕ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ ꯉꯥꯛꯇꯅꯤ ꯂꯩꯅꯤꯡꯂꯤꯕꯅꯤ ꯑꯃꯥꯏꯕ ꯀꯣꯊꯦꯒꯤ ꯃꯇꯧꯒꯨꯝꯅ꯫ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯏꯇꯥꯎ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯑꯩꯈꯣꯏꯁꯨ ꯑꯃꯥꯏꯕ ꯀꯣꯊꯦꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯃꯥꯒꯤꯗꯧꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒꯤ ꯃꯔꯜ ꯍꯨꯔ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯃꯇꯥꯎ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯟꯗꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ, ꯏꯇꯥꯎ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯑꯣꯏꯒꯅꯤ? ꯅꯣꯏ ꯑꯩꯈꯣꯏꯗꯤ ꯃꯟꯇ꯭ꯔ ꯀꯔꯤꯃꯠꯇꯁꯨ ꯍꯩꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯥꯏ ꯇꯤꯟꯒ ꯂꯣꯏꯅꯔꯒ ꯀꯃꯥꯏꯅ ꯃꯣꯏꯗꯒꯤ ꯃꯔꯜ ꯍꯨꯗꯣꯏꯅꯣ? ꯀꯃꯥꯏꯅ ꯂꯥꯏꯒꯤ ꯃꯔꯜ ꯂꯧꯗꯣꯏꯅꯣ ꯏꯇꯥꯎ? ꯇꯣꯝꯕꯁꯨ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯏꯇꯥꯎ, ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯇꯣꯏꯅꯣ? ꯑꯩꯈꯣꯏꯅ ꯃꯌꯥ ꯀꯔꯤꯃꯠꯇꯁꯨ ꯍꯩꯕ ꯅꯠꯇꯦ, ꯃꯟꯇ꯭ꯔ ꯍꯩꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯥꯏꯗꯒꯤ ꯃꯔꯜ ꯂꯧꯊꯣꯛꯇꯣꯏꯅꯣ? ꯃꯇꯥꯎ ꯑꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯆꯥꯎꯇꯣꯟ ꯑꯗꯨ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ, ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ, ꯀꯩꯝꯇ ꯋꯥꯒꯅꯨ, ꯑꯗꯨꯒꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯦꯅꯥꯃꯨꯛ ꯂꯥꯏ꯫ ꯀꯃꯥꯏꯅ? ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯤꯅꯣ ꯏꯇꯥꯎ? ꯇꯣꯝꯕꯁꯨ ꯁꯠ ꯍꯥꯏꯔꯛꯏ, ꯃꯇꯧ ꯀꯔꯝꯅꯅꯣ ꯏꯇꯥꯎ? ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗ ꯌꯦꯡꯂꯒ, ꯏꯇꯥꯎ ꯑꯅꯤꯃꯛ, ꯑꯃꯥꯏꯕ ꯀꯣꯊꯦꯅ ꯂꯥꯏ ꯇꯤꯟꯅꯒ ꯌꯥꯝꯅ ꯂꯥꯏꯅ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯇꯧꯔꯤꯕꯁꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩ ꯍꯥꯏ꯫ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯂꯣꯏꯅ ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛꯄꯒꯤ ꯃꯍꯩ ꯀꯌా ꯌꯥꯎꯏ ꯍꯥꯏ꯫ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨ ꯁꯤꯖꯤꯟꯅꯔꯒ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯃꯥꯏꯕ ꯀꯣꯊꯦꯅ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯃꯔꯜ ꯂꯧꯍꯧꯕꯗꯣ꯫ ꯃꯇꯥꯎ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯇꯣꯝꯕ ꯑꯃꯗꯤ ꯅꯟꯗꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯄ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯃꯁꯥꯗ꯫ ꯍꯥꯏꯔꯛꯏ ꯅꯟꯗꯣꯅ ꯑꯁꯨꯝꯅ ꯁꯠ, ꯀꯩꯅꯣ ꯑꯁꯦꯡꯕꯃꯛꯀꯤꯔꯣ ꯍꯥꯏꯁꯦ? ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯔꯕ? ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯒ ꯃꯗꯨꯗꯒꯤ ꯂꯥꯏ ꯊꯣꯔꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯏꯇꯥꯎ ꯑꯁꯦꯡꯕꯒꯤ ꯊꯣꯔꯛꯑꯦꯅ ꯍꯥꯏꯕ꯭ꯔꯕ? ꯆꯥꯎꯇꯣꯟ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯑꯗꯨꯝ, ꯍꯣꯏ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ, ꯑꯆꯨꯝꯕꯒꯤꯅꯤ꯫ ꯇꯁꯦꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯕ ꯃꯌꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯀꯧꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯔꯕꯗꯤ ꯂꯥꯏ ꯀꯌꯥ ꯀꯧꯊꯣꯛꯂꯒ ꯊꯕꯛ ꯄꯤꯕ, ꯊꯕꯛ ꯇꯧꯍꯟꯕ ꯉꯝꯃꯦ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯃꯥꯏꯕ ꯀꯣꯊꯦꯒꯤ ꯃꯔꯝꯁꯦ ꯑꯅꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯗꯤ, ꯑꯗꯨꯅ ꯑꯩꯁꯨ ꯐꯖꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯇꯥꯎ꯫ ꯆꯥꯎꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯤ ꯃꯇꯥꯎ ꯑꯅꯤꯗꯣ꯫ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯅꯣꯛꯃꯤ ꯇꯧꯔꯒ, ꯑꯁ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯃꯥꯏꯕ ꯀꯣꯊꯦꯕꯨ ꯑꯣꯏꯅꯤꯡꯉꯦꯕꯣ꯫ ꯃꯥꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ, ꯊꯕꯛ ꯁꯨꯡꯁꯨꯒ ꯑꯝꯇ ꯁꯨꯗꯅ ꯂꯩꯕ ꯌꯥꯔꯝꯃꯅꯤ꯫ ꯑꯁ ꯑꯩꯁꯨ ꯑꯃꯥꯏꯕ ꯑꯣꯏꯅꯤꯡꯉꯛꯑꯦꯕꯣ, ꯃꯥꯏꯕ ꯁꯥꯅꯤꯡꯉꯦ ꯏꯇꯥꯎ꯫ ꯅꯈꯣꯏꯕꯨ ꯄꯥꯝꯗ꯭ꯔꯣ, ꯑꯣꯏꯅꯤꯡꯗ꯭ꯔꯣ? ꯍꯥꯏꯌꯨꯁꯦ ꯅꯣꯏ ꯄꯥꯝꯗ꯭ꯔꯕ? ꯆꯥꯎꯇꯣꯟꯅ ꯈꯨꯝꯂꯛꯏ, ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯄꯥꯝꯃꯤ, ꯈꯪꯗꯦꯕꯣ ꯄꯥꯝꯕꯗ ꯌꯥꯗ꯭ꯔꯦ꯫ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯣ, ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛꯄꯒꯤ ꯂꯥꯏꯔꯤꯛꯇꯨꯃꯇꯪ ꯂꯩꯔꯗꯤ ꯌꯥꯔꯦ, ꯃꯗꯨ ꯂꯩꯔꯗꯤ ꯑꯗꯨꯝ ꯄꯨꯡꯌꯥ ꯌꯥꯔꯦ, ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯟꯕ ꯑꯁ ꯂꯣꯏꯅ ꯌꯥꯔꯦ, ꯁꯅꯥ ꯄꯥꯝꯃꯁꯨ ꯂꯨꯄꯥ ꯄꯥꯝꯃꯁꯨ ꯌꯥꯔꯦ, ꯂꯣꯏꯅ ꯐꯪꯉꯅꯤ, ꯂꯣꯏꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯉꯅꯤ꯫ ꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯑꯗꯨꯗꯤ, ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯔꯩꯗꯨꯗ ꯍꯤꯡꯕ ꯀꯥꯏꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤꯕꯣ꯫
ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗꯅꯦ ꯑꯃꯥꯏꯕ ꯀꯣꯊꯤ ꯈꯣꯏꯅ ꯍꯤꯡꯂꯤꯁꯦ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯏꯇꯥꯎ ꯅꯪꯕꯣ ꯑꯁ ꯆꯥꯈ꯭ꯔꯦꯗ ꯆꯥꯛꯏꯀꯣ ꯐꯖꯅ ꯆꯥꯏ ꯑꯗꯨꯅꯦ ꯄꯥꯝꯃꯤꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯅꯔꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯇꯛꯁꯤ ꯀꯟꯅ ꯁꯣꯜꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯉꯁꯥꯏ ꯑꯃꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕ ꯅꯟꯗꯣꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯀꯣꯛꯇꯨꯗ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯧꯁꯤꯡ ꯑꯃ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯅꯕ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯔꯛꯏ ꯁꯠ ꯑꯁꯨꯝꯅ ꯅꯟꯗꯣꯅ ꯏꯇꯥꯎ ꯉꯥꯏꯈꯣ ꯑꯝꯇ ꯉꯥꯏꯈꯣ ꯋꯥ ꯑꯝꯇ ꯈꯟꯅꯁꯦꯕ ꯏꯪꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯥꯅ ꯑꯝꯇ ꯈꯟꯅꯁꯦꯕ ꯇꯣꯝꯕꯅ ꯃꯇꯥꯎ ꯅꯟꯗꯣꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯌꯣ ꯀꯩ ꯋꯥꯅꯣ ꯏꯇꯥꯎ ꯀꯩ ꯈꯟꯅꯁꯦ ꯍꯥꯏꯕꯅꯣ ꯅꯟꯗꯣꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯇꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯁꯦ ꯑꯃꯥꯏꯕ ꯀꯣꯊꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯍꯣꯠꯅꯔꯁꯦꯕ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯁꯤꯟꯗꯣꯏꯕ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯑꯗꯨꯗꯤ ꯀꯩ ꯇꯧꯁꯤꯒꯦ ꯅꯟꯗꯣꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯌꯥꯔꯦ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯀꯩꯗꯧꯔꯨꯅꯤ ꯂꯥꯛꯑꯣ ꯆꯠꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛꯇ ꯑꯃꯥꯏꯕ ꯀꯣꯊꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯒꯅꯦ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯦꯛꯇ ꯍꯨꯔꯨꯔꯁꯦ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯨꯔꯒ ꯄꯨꯔꯛꯑꯁꯦ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯨꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯍꯨꯝꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯏꯇꯥꯎꯁꯤꯡ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯍꯦꯛꯇ ꯍꯨꯔꯨꯔꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛꯇ ꯍꯨꯔꯥꯜꯂꯁꯦ ꯇꯣꯝꯕꯗꯣ ꯃꯇꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁ ꯏꯇꯥꯎ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛꯇꯨꯕꯨ ꯀꯃꯥꯏ ꯍꯨꯔꯨꯗꯣꯏꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯆꯥꯎꯇꯣꯟꯅ ꯁꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯏꯇꯥꯎ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯍꯟꯊꯔꯤꯗꯨꯅ ꯍꯦꯛꯇ ꯍꯨꯒꯗꯕꯅꯤ ꯑꯗꯨꯝ ꯍꯦꯛꯇ ꯉꯥꯅꯨ ꯍꯨꯕꯗꯧꯅ ꯃꯗꯨ ꯍꯨꯔꯒ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯪꯕꯣ ꯇꯣꯝꯕꯗꯨ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯍꯨꯔꯁꯦ ꯍꯦꯛꯇ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛꯇꯨ ꯍꯨꯔꯨꯔꯁꯦ ꯍꯣꯔꯦꯟ ꯍꯦꯛꯇ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯍꯦꯛꯇ ꯇꯧꯔꯁꯤꯀꯣ ꯑꯗꯨꯝ ꯇꯧꯊꯔꯁꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ ꯌꯥꯔꯦ ꯏꯇꯥꯎ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯃꯥꯏꯕ ꯀꯣꯊꯤꯒꯤꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯨꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯄꯣꯔꯝ ꯄꯣꯌꯥꯠ ꯀꯌꯥ ꯌꯥꯠꯄ ꯂꯣꯏꯈ꯭ꯔꯦ ꯇꯁꯦꯡꯅ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯃꯔꯝꯗꯨꯅ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯍꯨꯔꯨꯔꯁꯤ ꯍꯥꯏꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯥꯏꯅꯕ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯅꯕ ꯂꯣꯏꯔꯕꯗ ꯃꯇꯥꯎ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯈ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯐꯝ ꯑꯁꯨꯛꯇ ꯊꯣꯛꯅꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯄꯨꯟꯅ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯀꯣꯊꯤ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ ꯍꯥꯏꯅꯕꯗꯨꯅꯤ ꯍꯨꯔꯥꯟꯕꯅꯕꯨ ꯍꯨꯒꯦ ꯍꯥꯏꯅ ꯇꯝꯅꯅ ꯈꯜꯂꯛꯇꯨꯅ ꯁꯤꯡꯈ꯭ꯔꯕ ꯄꯣꯠ ꯑꯗꯨꯗꯤ ꯍꯨꯗꯅ ꯑꯃꯠꯇ ꯇꯣꯛꯇꯦ ꯂꯦꯝꯅ ꯑꯃꯠꯇ ꯃꯥꯡꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯣꯝꯕ ꯅꯟꯗꯣ ꯑꯃꯗꯤ ꯆꯥꯎꯇꯣꯟ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯁꯤꯅ ꯑꯃꯥꯏꯕ ꯀꯣꯊꯤꯒꯤꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯨꯔꯒꯦ ꯍꯨꯔꯥꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕు ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯑꯃꯥꯏꯕ ꯀꯣꯊꯤꯒꯤ ꯃꯌꯨꯝꯗ ꯍꯨꯗꯨꯅ ꯂꯥꯛꯂꯦ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯂꯦ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯛꯂꯕꯗ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯄꯨꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯃꯤꯟꯅꯩ ꯍꯥꯏꯔꯛꯏ ꯅꯟꯗꯣꯅ ꯑꯁꯨꯝꯅ ꯁꯤ ꯃꯉꯥꯏꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯇꯣꯝꯕꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤꯀꯣ ꯌꯥꯔꯅꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ ꯊꯕꯛꯀ ꯁꯨꯗꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ ꯐꯪꯂꯅꯤ ꯑꯋꯥꯕ ꯊꯕꯛ ꯀꯌా ꯁꯨꯔꯝꯗꯥꯏꯗꯁꯨ ꯑꯩꯈꯣꯏꯅ ꯁꯨꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯇꯤꯟ ꯀꯌా ꯀꯧꯊꯣꯛꯂꯒ ꯁꯨꯍꯟꯕ ꯌꯥꯔꯅꯤ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯋꯥꯍꯩꯗꯣ ꯍꯥꯏꯅꯔꯒ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯈꯥꯛꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯅꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯅꯟꯗꯣꯅ ꯁꯠ ꯑꯁꯨꯝꯅ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯁꯛꯇꯤꯁꯦ ꯌꯦꯡꯁꯦ ꯑꯝꯇ ꯂꯥꯏꯔꯤꯛ ꯑꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯑꯁꯤ ꯏꯇꯥꯎ ꯆꯥꯎꯇꯣꯟꯅꯁꯨ ꯈꯨꯝꯂꯛꯏ ꯍꯔꯥꯎꯅ ꯑꯁꯦꯡꯕꯁꯨ ꯌꯦꯡꯊꯣꯛꯁꯤ ꯏꯇꯥꯎ
ꯂꯥꯏ ꯇꯤꯟꯊꯣꯔꯛꯂꯒꯅ ꯍꯦꯛꯇ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯃꯔꯥꯡ ꯀꯥꯏꯅ ꯅꯤꯍꯧꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ꯫ ꯀꯥꯟꯅꯗꯦ, ꯃꯒꯨꯟ ꯌꯦꯡꯂꯁꯤ ꯂꯥꯏꯔꯤꯛꯁꯤꯒꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯗꯨ ꯌꯦꯡꯊꯣꯛꯅꯕ ꯍꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯂꯞꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯦ, ꯂꯝꯍꯥꯡ ꯑꯃꯗ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯅꯟꯗꯣꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯂꯥꯏ ꯀꯧꯈꯠꯄꯒꯤ ꯃꯄꯥꯒꯤ ꯆꯦꯅꯥ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯐꯪꯂꯦ ꯂꯥꯏ ꯀꯧꯊꯣꯛꯄꯒꯤ ꯃꯄꯥꯒꯤ ꯆꯦꯅꯥ ꯑꯗꯨ꯫ ꯃꯗꯨ ꯐꯪꯂꯕꯗ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯑꯃꯃꯝ ꯂꯣꯏꯅ ꯌꯦꯡꯅꯔꯒ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯣꯝꯕꯅ, ꯌꯥꯔꯦ ꯏꯇꯥꯎ, ꯇꯧꯔꯁꯤ ꯍꯦꯛꯇ꯫ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯍꯦꯛꯇ ꯄꯥꯔꯁꯤ꯫ ꯃꯁꯤ ꯄꯥꯗꯨꯅ ꯍꯦꯛꯇ ꯀꯧꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯄꯥꯊꯣꯔꯛꯂꯦ꯫ ꯃꯗꯨꯅ ꯄꯥꯊꯔꯛꯄ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯇꯨꯃꯤꯟ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯂꯪꯂꯕ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯅꯍꯥ ꯐꯖꯔꯕꯤ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ, ꯅꯟꯗꯣ ꯑꯃꯗꯤ ꯆꯥꯎꯇꯣꯟ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ, ꯏꯕꯨꯡ, ꯍꯥꯏꯕꯤꯌꯣ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯀꯔꯤ ꯅꯤꯅꯤꯡꯂꯤꯕꯅꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ? ꯏꯕꯨꯡꯅ ꯑꯄꯥꯝꯕꯁꯤꯡꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥ ꯄꯥꯝꯕ꯭ꯔꯥ, ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ꯫ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯇꯥꯎ ꯑꯍꯨꯝꯗꯣ꯫ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯅꯟꯗꯣꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ, ꯏꯆꯜ ꯅꯤꯡꯊꯤꯕꯤ, ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯕꯤꯌꯨ꯫ ꯅꯕꯨꯡ ꯁꯛꯄ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯗ꯭ꯔꯦ, ꯑꯗꯨꯅ ꯄꯩꯁా ꯌꯥꯝꯅ ꯄꯤꯔꯝꯃꯨ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯔꯛꯏ, ꯅꯟꯗꯣꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯍꯣꯏꯁꯦ, ꯊꯣꯛꯍꯜꯂꯒꯦ ꯃꯌꯥꯝ ꯑꯃ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯁꯦꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯇꯣꯟꯗꯤ ꯊꯀꯠꯈ꯭ꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯍꯧꯔꯦ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯒ ꯅꯟꯗꯣꯒ ꯃꯤꯀꯨꯞ ꯈꯔ ꯋꯥꯔꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯌꯦꯟꯅꯔꯦ꯫ ꯍꯥꯏꯔꯛꯏ ꯅꯟꯗꯣꯅ, ꯀꯥꯟꯅꯗꯦ ꯏꯇꯥꯎ, ꯁꯤꯗꯤ ꯀꯥꯟꯅꯕ ꯇꯞꯇꯥꯈꯩ ꯂꯧꯔꯁꯤ, ꯍꯦꯛꯇ ꯇꯧꯔꯁꯤ ꯏꯇꯥꯎ꯫ ꯇꯣꯝꯕꯁꯨ ꯍꯥꯏꯔꯛꯏ ꯍꯔꯥꯎ ꯍꯔꯥꯎ, ꯑꯁ, ꯑꯩꯗꯤ ꯂꯣꯏꯔꯦꯍꯦ ꯍꯔꯥꯎꯕꯅ꯫ ꯁꯦꯜ ꯃꯌꯥꯝꯁꯦ, ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ꯫ ꯅꯨꯡꯉꯥꯏ, ꯑꯩꯁꯨ ꯅꯨꯡꯉꯥꯏ꯫ ꯆꯥꯎꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯑꯁ ꯏꯇꯥꯎ, ꯀꯥꯟꯅꯗꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝ ꯑꯃꯃꯝ ꯑꯣꯏꯅ ꯍꯥꯏꯅꯔꯒ ꯃꯇꯝ ꯂꯦꯞꯅꯔꯒ ꯇꯧꯔꯁꯤ, ꯍꯦꯛꯇ ꯊꯕꯛꯁꯦ ꯃꯊꯪ ꯃꯊꯪ꯫ ꯁꯤ ꯌꯥꯏ, ꯏꯇꯥꯎ ꯑꯅꯤꯃꯛ ꯁꯤ ꯌꯥꯏꯀꯣ? ꯇꯣꯝꯕ ꯑꯃꯗꯤ ꯅꯟꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯝꯂꯛꯏ, ꯌꯥꯏꯌꯦ, ꯃꯗꯨ ꯌꯥꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝꯗꯨꯁꯨ ꯍꯦꯂꯣꯏ ꯀꯌꯥꯗꯒꯤ ꯃꯔꯜ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯕ ꯂꯧꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝ ꯊꯥꯅꯔꯒ ꯃꯇꯝ ꯂꯦꯞꯅꯔꯒ ꯍꯥꯏꯅꯗꯨꯅ ꯊꯣꯔꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯦꯂꯣꯏꯒꯤ ꯃꯔꯜ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯅ ꯑꯃꯨꯛ ꯁꯅꯥ ꯂꯧꯒꯅꯤ, ꯅꯣꯡꯃꯅ ꯑꯃꯨꯛ ꯂꯨꯄꯥ, ꯊꯕꯛ ꯑꯃꯨꯛ ꯁꯨꯍꯟ, ꯑꯃꯨꯛ ꯄꯩꯁꯥ ꯂꯧꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯑꯃꯥꯏꯕ ꯀꯣꯊꯦꯅ ꯇꯧꯕ ꯑꯗꯨꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯍꯨꯝꯗꯣ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡꯗꯒꯤ ꯍꯦꯂꯣꯏꯒꯤ ꯃꯔꯜ ꯀꯌా ꯑꯃ ꯍꯨꯕ ꯌꯥꯕ ꯍꯨꯔꯥꯜꯂꯕꯗ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯄꯦꯜꯂꯦ, ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨ ꯃꯥꯟꯅꯔꯒ ꯍꯥꯏꯅꯔꯒ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈ꯭ꯔꯦ, ꯃꯩꯅꯨꯡꯗ ꯇꯨꯝꯍꯟꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯩꯅꯨꯡꯗ ꯇꯨꯝꯍꯟꯈ꯭ꯔꯕꯁꯨ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯑꯗꯨꯗꯗꯤ ꯅꯥꯆꯨꯡꯂꯨꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯍꯦꯂꯣꯏꯗꯒꯤ ꯍꯨꯔꯥꯟꯕ ꯃꯔꯜꯁꯤꯡꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯍꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯍꯨꯔꯥꯜꯂꯤꯕ ꯃꯔꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥ ꯇꯣꯝꯕ, ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯅꯟꯗꯣ, ꯃꯈꯣꯏꯁꯤꯡꯗꯨ ꯏꯃꯨꯡꯗꯨ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯏꯃꯨꯡꯁꯤꯡꯗꯨ꯫ ꯍꯦꯂꯣꯏ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯃꯔꯜꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫